Audio Jungle. ꯊꯣꯏꯊꯣꯏꯕ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯔꯇꯟ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ꯫ ꯔꯇꯟ ꯁꯦꯟ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯊꯣꯏꯕꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯑꯌꯨꯛ ꯉꯟꯅ ꯃꯄꯥꯗꯤ ꯑꯣꯐꯤꯁ ꯆꯠꯈꯤ, ꯑꯗꯨꯒ ꯃꯄꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯔꯝꯅ ꯊꯣꯏꯊꯣꯏꯕ ꯇꯨꯝꯕꯅ ꯍꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯊꯦꯡꯅꯗꯕ ꯑꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯈꯔꯦ꯫ ꯊꯣꯏꯊꯣꯏꯕꯅꯗꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯣꯏꯕ ꯆꯠꯄ ꯑꯃꯗꯤ ꯍꯔꯥꯎ ꯇꯔꯥꯝꯅ ꯁꯥꯟꯅꯕ ꯄꯥꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯊꯣꯏꯕꯅ ꯃꯄꯥꯕꯨ ꯌꯨꯝꯗ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯊꯣꯏꯊꯣꯏꯕꯧ, ꯕꯕꯥ ꯍꯜꯂꯛꯑꯦ ꯂꯥꯛꯑꯣ꯫ ꯄꯄꯥ, ꯉꯁꯤꯗꯤ ꯌꯨꯝꯗ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ, ꯀꯔꯤꯒꯤꯅꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯆꯨꯝꯃꯤ ꯏꯆꯥꯊꯣꯏꯕꯅ ꯍꯥꯏꯕ, ꯉꯁꯤꯗꯤꯅꯦ ꯑꯣꯐꯤꯁꯇ ꯃꯤꯇꯤꯡ ꯑꯃ ꯇꯧꯋꯦ, ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯄꯄꯥꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯕ꯫ ꯑꯗꯨ ꯏꯆꯥꯊꯣꯏꯕꯅ ꯉꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯕꯨꯅꯣ? ꯄꯄꯥꯅ ꯊꯦꯡꯅ ꯁꯨꯝ ꯍꯜꯂꯛꯄꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯑꯣ, ꯑꯗꯨꯒꯤ ꯋꯥꯔꯤ ꯏꯆꯥꯅ ꯁꯥꯎꯔꯤꯁꯦ? ꯁꯥꯎꯒꯅꯨꯁꯦ ꯏꯆꯥꯊꯣꯏꯕ, ꯄꯄꯥꯁꯦ ꯍꯟꯗꯛ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯑꯗꯨꯅꯅꯤ ꯏꯆꯥꯒ ꯎꯅꯕ ꯐꯪꯗ꯭ꯔꯤꯁꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯄꯥ ꯑꯃꯨꯛ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯤ ꯎꯅꯕ ꯆꯠꯂꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯕ? ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9ꯗ ꯍꯜꯂꯛꯀꯗꯣꯏꯕ꯫ ꯑꯗꯨꯕꯨꯔꯣ ꯄꯄꯥ, ꯑꯩ ꯄꯄꯥꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦꯕ꯫ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ ꯄꯄꯥꯗ꯫ ꯄꯄꯥꯅ ꯆꯍꯤ ꯑꯃꯗ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟꯕ ꯉꯝꯒꯦ? ꯏꯆꯥꯒꯤ ꯋꯥꯍꯪꯁꯤꯗꯤ ꯂꯨꯏꯍꯦ꯫ ꯄꯄꯥꯅꯅꯦ ꯆꯍꯤ ꯑꯃꯗ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯤꯗ, ꯑꯗꯣ ꯏꯆꯥꯗꯤ ꯑꯉꯥꯡꯅꯤꯅ ꯈꯪꯕ ꯉꯝꯂꯔꯣꯏꯗ꯫ ꯑꯗꯨ ꯄꯄꯥ, ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕꯗꯣ ꯌꯥꯝ ꯍꯔꯥꯎꯕ꯭ꯔꯥ? ꯄꯄꯥ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯗꯣ ꯄꯄꯥꯒꯤꯁꯨꯅꯦ ꯑꯣꯐꯤꯁ ꯑꯃ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯆꯥꯎꯅ ꯍꯥꯡꯗꯣꯛꯂꯅꯤ꯫ ꯉꯁꯤꯕꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯄꯄꯥ꯫ ꯑꯗꯨ ꯄꯄꯥ, ꯋꯥꯍꯪ ꯑꯃꯇꯪꯒ ꯍꯪꯒꯦꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯆꯥꯅꯅꯦ ꯍꯪꯅꯤꯡꯕꯗ ꯍꯪꯉꯨꯁꯦ ꯄꯄꯥꯗ꯫ ꯑꯗꯨꯕꯨꯔꯣ, ꯄꯄꯥꯅꯅꯦ ꯅꯣꯡꯃꯗ ꯄꯩꯁꯥ ꯀꯌꯥ ꯇꯥꯟꯕ ꯉꯝꯒꯦ? ꯅꯠꯇ꯭ꯔꯒ ꯄꯨꯡ ꯑꯃꯗ ꯄꯩꯁꯥ ꯀꯌꯥ ꯇꯥꯟꯕ ꯉꯝꯒꯦ?
ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨ ꯍꯪꯂꯤꯕꯕꯣ? ꯁꯨꯝ ꯈꯪꯅꯤꯡ ꯇꯧꯕꯅꯤꯗ ꯄꯄꯥ. ꯑꯗꯨ ꯄꯄꯥ, ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣꯕ. ꯄꯨꯡ ꯑꯃꯗ ꯀꯌꯥ ꯇꯥꯜꯂꯤꯅꯣꯕ? ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯡ ꯑꯃꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 200 ꯈꯛꯇꯅꯤꯗ. ꯃꯁꯤ ꯉꯥꯡꯁꯤ ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯦꯝꯄꯨ ꯄꯨꯊꯣꯔꯛꯂꯤꯁꯤꯕꯣ? ꯄꯄꯥ, ꯑꯩꯒꯤ ꯁꯦꯝꯄꯨꯁꯤꯗꯅꯦ ꯂꯨꯄꯥ 100ꯗꯤ ꯌꯥꯎꯋꯦꯕꯀꯣ. ꯍꯌꯦꯡ ꯅꯨꯡꯊꯤꯟꯗꯣ ꯄꯄꯥꯅ ꯅꯁꯥꯒꯤꯗꯃꯛ ꯄꯨꯡ 2ꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯌꯨꯕ. ꯑꯩ ꯀꯣꯏꯕ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ. ꯍꯌꯦꯡ ꯅꯨꯡꯊꯤꯟꯗꯣ ꯄꯄꯥꯒ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯂꯨꯁꯦꯕ. ꯑꯗꯨꯅ ꯍꯌꯦꯡ ꯄꯄꯥꯒꯤ ꯊꯕꯛꯀꯤ ꯁꯦꯗꯨꯜ ꯁꯦꯝꯕꯗ ꯑꯩꯒꯤꯁꯨ ꯑꯃꯨꯛꯇ ꯌꯥꯎꯍꯟꯕꯤꯌꯣꯕ ꯀꯣ. ꯉꯁꯤꯗꯤ ꯏꯆꯥꯅ ꯅꯨꯄꯥ ꯑꯩꯍꯥꯛꯄꯨ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯦ. ꯏꯆꯥꯊꯣꯏꯕ, ꯂꯥꯛꯎ, ꯂꯨꯄꯥ ꯑꯃꯨꯛꯇ ꯀꯣꯟꯒꯦ. ꯂꯩꯄꯥꯛ ꯃꯆꯥ, ꯑꯁꯤꯃꯗꯤ ꯈꯪꯕꯤꯌꯨ, ꯁꯦꯜꯅ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯌꯥꯗꯕꯅꯤꯀꯣ.